CM gi wangang nungaite CM gi pham ipa ipuna thambiram banate haiba khantha haninge laibak fabadagi chief minister oikiba N Biren na chief minister amani tawning batak tawgani nganging batangang ba yai haiduna kendra amagi MLA amabu karisu laitaba mawongda ngang sak tawkibasi nungaitaba amasung laibak thiba amani chief minister gi phamase ipa ipu gi soto nate haibase khantha haningi haina sugnu kendra gi MLA ke Ranjit na phongdokre haukiba election da BJP da vote piramba imung samaga kuntaruk Congress da sanglakpaga mari lainana ngarang kakching khunok da pangthokpa thauram amada Ranjit na haiki Chief Minister Biren mahaka nungsina loinarakpa marupne Biren na BJP da yauraba matungda Chief Minister oigadaba matik chaba mi thirakpada hana Congress da leiringaida Minister oiramba amadi tam khara vote karakpa adugi yengduna laibak phabadagi Chief Minister oikibane Chief Minister oiraba matungda Congress na kari tawkhrabagi haina platform khudingda ngangbasi tabada yamna wai Congress ki matamda tawrambasing khangna oida padaba mayam ama nganglibasi akhangbanadi soidana nokningba phawgani haukiba tang taraga mapanda Chief Minister N Biren na kakching khunokda laklaga mahak bungang saklambasing adu yamna laibak thibani hairaduna ke Ranjit na haiki numit aduda Chief Minister N Biren na Ranjit amasung mahakse punna bus amada tongminarambani driver sindoktaba yadraba sindokpasu ngamdaba bus adudagi mahakti CMD songthaure Ranjit bus aduda tonghobadagi accident thokre haidibasi nokningba phawi Biren na tongliba bus asidi laibak asigi laumi sinmi kaya ama lambida upna hipallaga takhaiba bus oiramlei laumi mayam hatpagi pap marup ama oina puhaningde N Biren na numit aduda mahak sugnu kendragi MLA ni haibaga loinana sugnu kendragi praja miyambu pelhannabani haiduna ngangkhibadu Chief Minister na sugnu kendragi miyambu kaya yamna nungsibagi haina Ranjit na hangkhe mahakna makha takhi handak COVID ki wanaraba matam aduda seng hawai khara pirakpadu natana kari tawkhibage nong matalaklaga kari watlibagi haina hangkhibra thani pal supna mahaki lanaigi senpham amasung mahakpu nungsiduna mateng panglakhiba singi mapandagi sahi mangadagi hauraga mipum khudingmakta seng piraga lakhi haibadu Chief Minister na khangjinbiu mahakna Works Minister oiringaida wabagai lamkhaidagi chakpi karong tana semkhiba lambi ase ngasi anirak suba oina kanana sembiribage mahakna kendragi MLA ni hairabanina lambi asi semgani haina laukthokpa ngambra hainasu ke Ranjit na haiki government asigi mathakta wa khara nganglubagidamagta sugnu kendragi hanagi recommend tawkhraba thabak kaya department ki official singa phaminaraga kakthakkhibane kakthakhiba thabak sing aduda matik chaba contractor sing recommend tawroknaba haiduna recommend tawbaga loinana bank guarantee fawba thamluraba thabaksu yauribani haina mahakna haiki MLA ama haibase karisu leitaba opposition da leiba MLA ni haiduna karisu thawoina khandaba ase yamna laibak thibane Congress ki matamdade MLA ama haiba ase kendragi amade state ki yaifanaba miyamgi thabak tawge haina thoglakpa ngaktani haibase khallaga opposition oirabasu makoiga wa tanaraga kari karamba work program sing hapningbagi haina hangduna punna thabak tawraga lakhibane hojik leidiba government aside chakhot thaurangi thabak sing kendragi mihutka wa tanabage wafam leite hainasu Ranjit na haiki singtam nungsinare lauriba Chief Minister singi chakhot thaurangi damak singda hingkaya yare khrabage hojiki government asina singda satuna cabinet mifam phamba afaba thabakne thaгаtle adubu khongsat adude helicopter tonglaga district headquarter da thunglaga ngahyak phamluraga halakpane mahakna Works Minister oiringai matamdade sing amasung tamgi praja anigi marakta tana thanaba yadaba mari lei haibadu khallaga ahing kaya yarektuna makoigi awana khudong sadaba kaya adu wari sanaduna lakhrabane Biren masamaksu singda saningi haibadage tung inarakpa yaukhrabani hainasu Ranjit na haiki thauramadu da Manipur Pradesh Congress Committee gi President MLA Govindas Konthokjam amasung MPCC gi General Secretary Wangkhem Assembly Constituency gi MLA K Megajandra amadi Sugnu Block Congress Committee gi thaupuba singsu saruk yakhi panba yabadi haukiba ing 2070 gi Assembly mikhal gi matungda BJP da vote piramba imung punna lising amaga chamaga maudraga taret Congress ta sagot khravani makha taba oina Khorsan tabi polling station gi imung taraga humdoi Wangu Gram Panchayat ki taraga taret Waikhong gi taret Chairel GP manungdagi taraga manga
Kakching Khunau Municipal Council gi manungdagi humbudraga humdoi punna imung chamaga kuntarukna Congress ki MLA K Ranjit ta sogatle haina ngarang laukthokibane. Manipuri film gi saknai rabi Sagol Sem Dhanamanjuri laikhidre. Manipuri film gi saknai rabi artist Sagol Sem Dhanamanjuri sahi yangkhai ga mari masagi anaba amadagi Singjamai Waikhom Laikai da leiba masagi yumda ngarang nungthil pung 3:30 tabada laikhidre. Angangi COVID-19 vaccine puthokadawri. United States ki President Joe Biden ki Chief Medical Advisor Dr. Anthony Fauci na kalen tha changlakpa matamda sahi 13 ki makhada leiba angangsing COVID-19 kapthokpa hoba ngamlagani haina phongdokhre. Masigi khongthang asi mai paklabadi athuba matamda school sing hangdokpa ngamlagani haina thajari. Hanadagi approve tawraba vaccine sing asi sahi nauriba group singda sizinabada tekta kaidabra haibagi clinical study adu tha anirom sida yangsilagani. Khwairamban Ima Kaithel February 15 dagi hangdawri. COVID-19 laichatna maram oiduna matam sangna Khwairambal Ima Kaithel sing hangba yadana lakhiba adu lakliba February 15 dagi mahausagum hangduna potpham phamba hauragani hairi. Aranba pau sandokpa singi mathakta action lawgadawri. Tha asigi 13 Laibak sinba thungna Prime Minister Narendra Modi na COVID vaccination ki program hogdokhiba numit adumaktada state asigi oinasu Chief Minister N Biren na lamdam asida COVID-19 ki vaccination ki program hogdokhi. Hojik fawgi oina COVID vaccination na maram oiraga mi sihanba natraga soghanbagi pau state asida leitri. Mai pakna sathariba COVID vaccination ki thabak thoram singda aranba pau kaya sandoktuna lamdam asigi miyamda charang naba thokhanba yaba wafam sing sandok loidavani. Karigumba COVID vaccination ki matangda aranba pau sing sandoklam labade Disaster Management Act 2005 amasung Indian Penal Code 1860 gi makhada action lokhatkani haina Additional Chief Secretary Health and Family Welfare Government of Manipur P Baifai na thadorokpa cherol amana hairi. Angangda nataba lichat chalamba nupa ama sahi 13 phatok pikhre. Masanupi thokpa nupi macha amada nupi oibigi ikai khumnaba hanjin manghanbagi maral leiraba nupa ama ngarang court na sahi 13 kaisum sangda thabak suduna leibagi phadok pikhre. Kaisum sangda leiduna thabak subagi phadok pikhraba miyoi adugi maming Babul Kol sahi 38 ni mahak Silchar ge Sri Gona Gul Basti dagi ni. California da khinba Mahatma Gandhi ge mitam thugai khibagi thawong India na condemn tawkhre. California da leiba Davis ge city da khinba Mahatma Gandhi ge mitam mang takhan khibagi thawong adu India na akanba mawongda condemn tawkhre amasung masida chenaba singi mathakta action lokhatnaba wafam asi US ta pukhatkhre. Indiana khudol oina pikhiba mitam adu city asigi Central Park ta tha asigi tang 19 da thugairam le. Malem asina santi amadi achumbagi icon oina ikai khumnariba amagi mayokta sathakiba thawong adu Indiana akanba mawongda condemn tawi haina Ministry of External Affairs MEA na phongdokhi. Washington da leiba Indian Embassy na thawong adugi matangda US Department of State ka loinana ningthina investigation tawraba matungda thabak adu satharamba singi mayokta chunaba action lokhanaba thabak paikhatle haikhi. Serol aduda MEA na high US Department of State na Gandhi gi mitam thugairambagi thawong adu yaba ngamloi amadi thabak adu bu tawramba sing adugi mayokta athuba matamda achumba wayan chatharakani haina asa tawri. San Francisco da leiba Consulate General of Indiana Davis ki city ga loinana thawong asi tongana lokhatle amadi Law Enforcement Authority singnasu investigation tawba haukhre haikhi. MEA na hai Davis ki mayor na thogdok adu haksin na nungaitaba phongdokkhre amadi investigation tawnaba khanghankhre. Local Indian Community Organization na Gandhi gi mitam thugai khiba adu condemn tawkhre.